Naharolgi Akhannaba Thouram tabiramliba pumnamakpu Gouri Haobam na taramna ukjari khurumjari. Ngasigi Akhannaba Thouram na pujarakli. Saksemda Prosthetic makeup ki maru oiba amadi thoudang Singh. Haiba hiram asida hair and makeup artist Rejoice Singh ga unaduna wari shanaba. Ahanbada aikoigi Akashvani Imphal gi maikaida Rejoice Singh bu taramna ukjari. Thank you so much. Akashvani Imphal bu amadi lariba team members lariba staff non-staff khuding maksu aina taram nokchari nungai ba phongdo sir ebu mafam sita kawai bagi namakta. Yam nungai jay Rejoice wari watai ahan ba hogdok po oina karamba matamdagi Rejoice na makeup ki lam sida khong thangjilakpa haurakhi kamain tawraga haurakhi bano aduga makeup sida changsilaba matung amuk prosthetic makeup ki lam sida amuk kamai lakhi bano haibagi samlapa wari mati ama hana thambiyo. Ahan bada aise makeup se agi career oina changena khanba laikide agi graduation ai Assam Kaziranga University da tawre aduda khoigi paper entrepreneur paper na business student ne aise adu entrepreneur paper hana mayawe aduda khoigi mem sina khoigi professor hai tare khoigi class sida khoigi batch mem sida business how dok pa ba ideas generate tawbagi session amayawe aduda agi session se la kan sida agi business ani se ina proposal tawba agi tourism ne ba agi mainly agi subject se tourism ge ama adaidi isu khogi campus sida how dok pa se kari how dok pa ga kan makeup se khalle ba adu tourism student moina hospitality student moina khogi grooming se de khoi basic essential everyday khogi dum ke ba khot pa sida khogi dum can duty oireba adu duty dina hoi dum ke ba khot pa taw sida os khara su pamak paga ho sida link tawrage da na haiga dumaina hauza bani aduga makeup se aigi oina di kano schooling oina foundation hauraga changmudi aigi oina changjaraktre aduga aigi di self taught learner ne haitare isana dum tamjaraga isana dum abdi interest patient da don minor lairaga changakibani aduga I intern oina I graduation lora matungda I huziki Tonian guy one of the biggest trend salon ka India da adugi the intern oina I chahi emma mukpure tha ahum mukpurame ade senior technician mukpare the chahi ma butbak tore ade something I out of the box creativity sumpa makpai tare adu film lines da su changning pagi experience matang sumpa makpai tare ko adu da kamaina tora changsigi na tira pagan se hujikti makeup artist amya dana ko the amya benina kamaina changsige karom lines da breakthrough taw sige have the khoi prosthetic se sene some idea kokta lak pai tar ada prosthetic se maya tammage kholage hodi film ki hiram se da prosthetic se character building dor ko matan da am important oiba role am play taweba aduna sida ina master tawrage ha ga ina 2020 21 da 2019 da I graduation loiraga intern thabak tawrega adai 20 simadi corona khoi loi laigre ma'am aduma de padre experience ta 21 da ge adum sigi Guwahati gi Purna Shilpam hai ba theater academy ne sise the theater academy se prosthetic se tamak pani hosigi khoi gi oza se mapan de tamak pa adu mai makha da tamak adu mai changjar khibani prosthetic lines da yam nuai zai ta jaba matam da aduga makhata na Rejoice ki kitang imong manung ima baba aduga Rejoice ki schooling gi matang haurakpagi matang se sigi matang da su kitang thambiyo. Okay, I rejoicing lamsang awang lakai de ne ado I born and raised up in Imphal tawre I khoi ma gi quarter khoi ma se police thathabak tawe Manipur Central Jail da handak chahi retire chatkre aduga akhoi baba su force thathabak tawe khoi ba su ado khoi ba su laikidre 2022 da aduga I admire some chawre swai da ado class 12 se sida Imphal de pass out toraga I graduation na Assam Kaziranga University da ado Manipur University da mo kai tourism tor I drop out of kre ai gi makeup sida pam bagi ko ada khoi chinau pulap taruk ne khoi babai ming na manglem sing khoi mamai ming na samasaki chinau taruk te na mga sub oidoi ne ado loi na mag settle down na krai tare ai su sum sumai na kan do na zari settle down na ba aduga mo makhata na prosthetic makeup haibasigi matang sida Rejoice na tamakhibagi matamda kari experience thengnarakhiba aduga mukshu hauzik haugalakliba youth singsina masigi lam sida khong thangjin ge hairaga di karaida karamba mafamda tamba aduga karamba miyoi singdagi guidance sing lauraga di hena khudong chagani haibidu su kitang thambiyo. Okay, ai ngasai hai panjare Purna Shilpam Academy ko theater academy se
sidagi ai tha taru ki basic course khatang tawraga ai cinema namba hawkre manipur da they breakthrough tawkre prosthetic artist oina dum chatkre aduga sigi prosthetic makeup se yam traditional makeup akhoi na tawnari sidagi di khara de tongale hawgalagli ba youth da prosthetic makeup artist se tamge haraga di hojikti chahi mari manga 2015 16 17 aside dagi di institute me am hangana ba hore Delhi Bombay da manipur gi oin director even north east su yam tangna phange hojiki purna silpam gi su yam tangna loba academy live paraga ina request oraga khoi sir da tawjagi bani hai tare aduga asigi course se maru ina Hollywood ki industry study yam anganma matam dagi 1925 adai dagi theater amadi movies da seasonara ba method amakhak ne ba character building ko 1925 arguably adum 1925 te hore na hai akhoi gi film horror comic film am de horror pane na hai the Phantom of Opera ina sum like research so bakana na mai phange hai aduga aseng bagi oina actuality da technically oina product 1975 khoi Oscar Academy adu the piba hodo ki bedagi adugi sigi khoi gi department se prosthetic makeup and lakhi bane ba adu Hollywood da amang no matam dagi lakre aduga khoi gi Bollywood tamu haraga di India da haraga di 2002 3 4 adai degi horok hore khoi gi cinema thaini Amitabh Bachchan gi pa kain lein na ko adu degi di Hrithik Roshan gi dum adugum degi introduce to horok kibne introduce to Indian gi artist na te ko Hollywood ki artist na oju pobadum Hollywood ki artist adum mayam use story adu mine advanced technology da moi gi di advanced oi gre hai tare adugum mayam adu sigi lines da changning ba mi gi di tambagi huzik advanced ki course lo mayam hore khoi gi Delhi Bombay da apha ba institute ma mayam lere adu da dum tamba myani aduga side ge dum khoi gi theater artist oja leiba kumba dagi adumai khara dum khangba su dum yani hai tare basic ha ga di ko advanced ro ga di apan da out of the state kumba chalaga tamba dum yani aduga mu rejoice na work to bahorok pa matam da experience kaya awa nungai kaya masu thengnaram gani aduga rejoice na traditional makeup se na tabida khoi gi prosthetic makeup lom sida rejoice ta masigi work shimadi kaubungam de suki mati wa ki or nungai haiba su mayam yarom doine masigi experience aduga karam work sing oiduna haiba su kitang panbiram okay traditional makeup prosthetic makeup ko se am sina abdi khoi gi pot chai tools and equipments tool adu da boy ro ko yamna khenagre adu ga khoi gi prosthetic sidi yamna pung yamna sangba matam khoi gi ayung ata de horaga phamba khotpa adu artist semak artist se completely looks ama tongan halak toini khoi gi saxilere ba khoi gi huzik 25 years 26 years or ba ise 30 for example 40 45 years ki sax mind on halak pa gi character ma building tarok toini ba so khoi ni sidi mendi khoi krai use to ga ka di theater da natroga films da use to adu ai khoi nungai be experience ha ga di 2022 da gin any film da changba hore ise adu ga experience lo ni mak nungai kai gin ha di every project engoda la po ding ma ai di new experience new learning ne ba adu ai huzi po pa ma nungai bam share to ha ga di 2023 da nam ki ba film ne chili chicken khoi South Indian movie adu da nam ki ba da yamna khoi gi mai chak pa character shin na mayaw hai tar mi whole body se 3rd degree burn out bagi shin na mayaw adu gi burn out bagi se pung mari muk chang adu gi sin se sangala pa matam da adu khoi de muka kai gi na ha kan da khoi ni use ri product se silicone kon am use tor panina budget so am thada bangam da ba habidi adu mar pa khoi na saraga kadi kamaina malana bohnaraga khoi na gelatin effects adai de du ko ma am da use toraga semgat kiba looks amale hai tare adu du huzi pokba dum mayam na yam na khoi director na su huzi pokba appreciate to biriam na su pam ne na huzi ko yam sa adu ma dum recall to zaga tai di kesu lete do fa aduga muk housing rejoice na su pan bi kiba khoi gi prosthetic makeup se the materials sing se tonga le traditional the seasonary ba sidagi yam tongan ba aduga ahen ma machang ak ta su oi ga doine hena thajai aduna masi the seasonary ba sing se karai dagi kamai tawraga phangbi aduga karamba maongi karamba materials sing seasonable ge haiba du su kitang thambi akhoi ni se the use stories han ba da advanced when you use to pa matam da khoi gi silicone gelatin adagi di khoi na hoji khoi tek pa matam da plaster of paris kind scenery se asikum ma am se loina mak season ba adu skin sida muk effect or pot yawrak pa haibadi khoi gi artist kai di skin shock pa khot pa yada bani na ko adu kum ba maintenance masum yam changi asise khoi india da yam pang phang de ma pan da khoi na chela kan da
chain bakanda adu sum yam tangbagi ngamdabagi khoina DIY ga hainabado do it yourself ga hainabado adugi process to season akhoi gi plaster of paris akhoi no hospital da season ba adugum da khud charak pa matam da for example khud ama sare khala se akhoi fake khud ama ko adugum sarak pa adu main tawraga adagi laibak naga semaga aduga skin gi texture mo hapak to ne ba man na bas adu skin do akhoi gi DIY da yam oina tawre haitare akhoi gi tools da more so akhoi natural traditional makeup da brush na season adugum da akhoi di nat trip yot macha thang macha aduguma mayam leibako adu mayam dana texture ama form torna matamda macha detailings mayam pibam darkar oi manana bhonar pa matamda aduguma mayam do season maming oina cha yam brief yam detailing yam sange egino haragadi poche yam na yam kreba aduna just akhoi na mainly on use stories de silicone gelatin foam latex akhoi gi rubber singza adugum bisna mainly yam season haitare makata na huzik artisting da shu mai da season ba matam da shok pa ya ba aduga akhoi season ba matam da su yam ka he na sokhan ga da bu oi taragadi masi gi shu matung tarak ba da haiba tare akhoi gi magi skin si da soklak ta na ba sokhan da na ba kari jackson thawrang lokhat ba ya ba ge haiba du su madu su kitang thambiu okay akhoi ni use stories chemical effects am yawe aduga moina akhoi na pot leiba matam da makhoi gi moisturizer se koi skin sok ta na ba makeup tha jngai mamang da primer gum se season adumaina makhoi gi set oina lai tare moi gi remover lai ko napak to ni na adi skin se akhoi adhesive haibadi gum glue kumbam napak panina mamai sina moisturize kumba abdi skin je thot pa khot pa ka miade completely dry akhoi gi astringent kumba haitare alcohol yawa pot sina dei thok to ne bahana so that the skin gets dry adugi matung da napa ganda napak pa se effect lak pe allergic lak pe adagi di reaction tholak pe adu me am do khangbadi ngamde ko khoina adugi na sigi prosthetic room da di han ba khoina do in signature tong sign tong agreement tong haitare adi whatever the consequence kumba lakpado khoi yan re khona re habdi ko mai inaraga lawtho kan da khoina phajana mogi skin care set in hosela habdo adu apply to bira kan sok ta ba tigum su me am de aduga akhoi gi stage inga sai create theater makeup da yam season de film da yam season film jina mok scale do ole measurement se theater jina mok volume do ole egina kan volume theater gi di just audience da first row da phami ba last row da phami ba audience ngang na bu khona ra pa matam da makhoi gi chin habdi facial expression am season ba and for example akhoi mai da koi da bu nap oiro adagi di akhoi mai mate ma saraga nap bu oiro mai to matam da am important oi kelak pasu yada bani na ko am the screen the on play tori bani na aduna volume se am mate season na nap pani am na section na nap ta ba yada ba am na tight oina nap ta ba yada ba adugum su le adugum baduna risky le ko do aduga film da di if nantore haga su cut haraga hypetang chela ga sample lu bayai ba aduna scale amana ole amna volume yam chaw me ole ba adu main tawi hai tar adu di nakna phami ba theater sidam ngai tawi haga the first was khoi nakna for example khoi manipur da sumang li lat lawres ne stage ka akhoi gi audience ka phami ba proximity se mamang si da phami ba artist se sorry audience se mamang si da artist lepak to ni mana happy but hari but dipstick tari ba kholi ba mayam se yamna effective oina ubado adu maina muka khoi gi last row da phami ba mi se u handoi ne ba aduna khot se am detailing chang da ba ya de haitare mana na bhonar pa matam da so maina yamna khara knowledge in depth knowledge le haitare sigum bai se aduga muk traditional ga prosthetic ka ani sigi khenabase sigi matang da shu kitang ko thana kitang thambiram traditional makeup haragadi akhoi na hojik nukti gi uri ba mai chumna pishum yek pa adagi di mai mit yek pa ha pa lipstick tai ba akhoi na normally film da tong na riba myam adagi di normally akhoi glam kind haina ri se ko glam makeup bridal makeup adagi di akhoi gi beauty makeup asikum basina traditional makeup chinge aduga advanced from dam la khra gana akhoi hojik kan tholai bi airbrush makeup akhoi gi eyebrow kai ba eyelash hojik thanari ba adagi permanent eyebrow lip tattoo ga tonari se sizu makeup loina makeup ta lo chingai ne ko aduga se sina muka advance ma chingre amana traditional sina akhoi na khutna brush tawraga yek pa khot pa tai ba tawri se sina muka traditional la advance na hojik da tawre somda muka prosthetic sina muka completely tongan ba makhal amagi science ne akhoi na tawri se makeup is also science akhoi na tawri sina processes
anaplastologist science haibiduneba akhoi koi mi amai complete look se mai se mak patungana for example Gouri gi mai se khoi no zik cast toraga type plaster of paris top da mai na cast toraga mai se print ma lo thoga atopa ma se mak toine khoi ure da film da me ama ko ka aga ko la pa khot pa adu kum ma am do character ama building tarok pa nai tare suna khoi men de na nga sai film amadi movies amadi theater da am season ba pon ne na Rejoice na hausak fawbada work tawrakpa Rejoice na khut thagiba film kaya amakak Bollywood ta oiragashu aduga khoigi Manipuri film haitare sida oiragashu khoina mayamna pamna khiba lembi leima amadi mase award winning film amakak shu oiki aduga mayamna su yam pamna khi sigumba film sing sida thengna rakhiba experiencing hanbada lembi leima sigi matang da hana kitang thambiyo awanu ngai haibatar 2022 da nam khiba film na lembi leima se ai graduate oina hojiki prosthetic sida pass out or matunda ai hanba film ne as a hoigi movie da ki makeup artist hai HOD se hoigi khoi makok na lei ko HOD le ani department ko ni ma ki makhada makeup artist le ani makhada assistant le ani makhada helper le ani ba simaina mo work tong ne adunga ko manipur gi hanba cinema ne agi di kaw ngam moi da thaba ma har ga di nongju tha da nam ki ba film ne ai se operation to bolore ga amna isa singam da nam gi film so oi ba ko adum mayam na nu sibi de na appreciation se tau bire wari su yam phajaina so dum hai bire khoina sam effort yam thadagi ba film ne aduga khangde yam nongai ki du film do adu ningjeng bai ai anaba do aduga tane adu dai kaw ngamdre adu ahan prosthetic when use to film ne khoi gi prosthetic belly chebala adu da 9 months ki pregnant oiba khoi character ma pui adu khoina sabo khot but adu di khoi gi khara moi gi film gi keno da screening ko mai do adu gum ba da ya ki da ba gi pukmung utpadu di ut khidre adu khoi gi angang khoiri gumba adu gumba loin mak so sa gi bane na adu gum di ut khiba male adu utpadu da khoi mamang da su appreciation yam phang ba yaw khre mai adu ga lembi leima haiba film si da su Europe Independent Movie Award 2023 Turkey masi the best makeup ki award to lembi leima gi da Joy Singh adu ga loina na simiga punna phangmina khibagi sho khoina oi ado masigi award siga best makeup se tare kana lauthor apa makeup sida ga di kari phau ki se so kitang thambiyo sai gi di pra habidi ahan ba project ni ko film da Manipur gi film hana short film hana khara budi taw kre ene Manipur da sudi tholok matam da adi kra experience hoina learn taw jagi khocha gi kamaina how the camera works how the media is like operates in my taw bokot pa du mai hana experience kra su tala me Manipur da Manipur music video album kumba khara di film da adu ai mainly hoina feature film da smaina ore sidena ahan bane ba adu ahan pukning jam nusi ai di award ka phange ka ham thaja da do ham then life is full of surprise duna you never know what's going to happen next aduna dum khang the excitement ga loina dum hene hene honaning bagi pan daga logic ma'am le academy awards adagi di national awards kuma ma'am se minus phangadi nong madi phangadi kan khanjai ba ko adu international awards mai lak pasi am nongai hai tare harau kre nongai gre masigi da mag thenga basu thengna congratulations hai bo pam se tham je aduga agi manabi hai tare ko agi bet choi du ni simi se masu mention tau ge amna masu amna haiba artist ama khak dani adu imani koi collaborative team omoina smaina am kana work to minaraga award che phang mangam bane sudum haijagi with the support of all the cast and crew hauzik Manipuri gi film sig dagi amu kitang na thaira akanda Bollywood ki oiba before I leave you again masida su khoi gi Manipur gi angobi chanu su feature tau khibagi su oi aduga best actress ki mana phauba phangi bagi su khoi thengna jakre ko loina na chili chicken masi su ikoi dena khoi release tau khiba aduga Manipur da phauba masi film si phauba kap khiba su khoi thengna jahowe aduna ani sigi amu matang da su kitang experience share tau biram okay ahan before I leave you again say I was in Delhi the base when I later I Manipur da 2022-23 bok later me 23 ki mid man pokhai tare ko adulura gane huzik Delhi the mu base tare huzik na mu Miss Universe India gi organization the head makeup artist when a lady aduga adumai line I give film then nga sakai the patient the film ro to in chat leba abdi sigum glam beauty adagi di bridal makeup se agi kitang interest to kitang name hai tare film da di agi creative to puthok pangam na bahon na matam the character buildings agi am nungai jaba agi area of interest mo hai tare aduna adu da lak project name aduga Delhi da in lai sida hojek international film ama so Greece ke film ama hai tare adu sum tam great adu su release aurani hojek post production da lai adu before I leave you again se number sida
mapangi Bombay director amane approach tawraga adumai namgi film ne dusi yam nungai ke duga before I leave you again today I commendable work kam yaw ke dre haitare adum ai dum tawom adum lotion gare aduga chili chicken sida su yam appreciation phangi ba sin yam yaw ina sai hagi do mai kak pa khot pa adagi di character yam sa ba khot pa adumai ne taw kre dum aduga sumaina अखोगी कैरेक्टर मखक सागलकदौरी बने चाही का सुचान चानदबा आई इसागी चाही से ओइदबा मखक सु सागदौरी नत्रगना अशोकपन की ओइरगा सु सागदौरी ने अदो मसी म सागलकना बहोनबा मतमदा ट्रेडिशनल मेकअप द चंगीबा मतमसिगा प्रोस्थेटिक मेकअप अमा सागलकना बहोनबा द चंगीबा मतमसिगा अनि की टाइम कंज्यूमिंग की मतंग से मतम चंगबगी मतंग से सु खितंग थंबियो ओके ट्रेडिशनल मेकअप तदी मेकअप म तौबा मतमदा हार्डली 50 मिनट्स नत्र 1 hour change including hair yaroga di amuka just maybe maximum 2 hours aduga prosthetic makeup tadi even shortcut habide akoina khutta machen makka e haibagi utpese akoi hana marking torani marking torakana adudo muk semak toini silicone adu semani no makang halani no ala kanda yare ready tore hakanda amukka ani ko ka aga moi mamai du muk napani napakanda muk traditional makeup ki tarta skin mana na bo honarak toini makeup tharak toini ba aduna it takes like 3 hours at the morning gi ayuki sin for artist pung taruk ta kaurani pung mapan da set ta ready late ba di or tarada ready late ba di hadi taruk dai de haurani koi koi napak pokot po oiraga su glue do kang mangai bo khot pa de certain weather condition da su napoya tabu kain leidana ko adai di nusa yam saragi humid wa pai humang tholak pagi gam do nan thorak pa kumba parak yam parak ne sije adu dum pam bagi dum tawra ban hai tare isana pamaga di awaba pumba kauraga loina mag yam nungai na chatle hai badu ne release tawra ka matam da yam nuksira pa do emotion adu yam do loina ma carry tawra pura forward loi tawra ga ne motivate tawri na hai tare mathang da smai hot na ge khot ke kai na to maina learn tawzari ke sham hai ban tri learning process ta lai hai tare aduga rejoice na hausi phawbugi journey sida thengnarakpa struggle or challenges soidana makisu lairamgani miyoi bani awaba nungaiba ani magyana na chatpani punsi haibase aduna rejoice kisu asigumba kaungamdaba awaba thengna khiba kaya lairaga su masisu khitang thambiram yamna wa nungai basu yawi wa basu yawi adu aina after any makeup ki feel sida changa matungda ahan bahor pakan di laibak se khar chumam me habadi aina pambado dak phangbagi type taga phangame ba ahan ba aina changa pakan da Miss India gi talent coordinator oramba Romi go goin phajana guide tawbirame ai schooling one di tamak but man yam phajana guide tawme do ine su thawak chang yaroga ai tam bahor padagi di dum mapa se chumam me hai tare de ma se legi da kan de ese mung basic tam haurage kamaina guidance lerak tabagi scratch them or kan yam why adagi di 2020 corona election gre kamaina school amada foundation ya phajana tamake se financial support se mung laitaba dagi di muka wa ba du so class exam graduation exam thama tam dai yam laibo phaba ma khusbu me heta na khoi school of hair and makeup Bombay ki phaba celebrity school ki mapu se magi normal live session de ki I guess maina wari sana phangi de ki ma guidance am torok de ki du ma di amna phagre hai tare laibo yam phaba adu main toroga support se matang networking sam important oi khoi feel zida de adu maina feel samja bangam jaraga khusi paw dum tamna gradually am kamakok te mo haure hai tare hanbada khoi master se Manipur University ki makada tourism da tawrame hai adu drop tok tho kan da amung somna kan da ya sukan mana da ba lambi makhak da khong thang je lai ne ado masigi matam sida di imung manung friend circle oi be ai ko rejoice da support kay hamyamna laikhibage aduga marak sida ga khoi gi imung manung na joyce da drop tawba haiba mak tabu masida khitang su khana ba ya bagi wafam mala ka doine masida di kari ga thokibage haiba du su khitang thambi akhoi gi family se I am a forces background de akhoi basu police akhoi masu police akhoi dasu police ka I am a forces background de gi loina ma haure ba aduna aisu adum class 12 se loraga ai di ta sengna makeup se changi kan khan banate ba adagi di aina changai se so akhoi gi ichi ani mapan da cruise ship da tourism gi line da thabak tawraga le hatare moi footpath aina follow tawzage na khanba adu khanba sida ai visa se work visa se piu ya da 21 years su dragadi America na work visa supply taw dena adena khoi ba da ai tourism tawrage da adu loraga ngai boina kai khala khoi ba da haina tawgi bene ado aina makeup horok pase ai trimester period college se matam de horok reko entrepreneur nga sa haibo ado khoi ba de sung haidok te be kai dana kham ras makeup taw khot pa ga so ai haidok te do
Naharolgi Thoudang the newspaper ama labene adu newspaper du da ai article hapapda koi ban thing na ne koi ban thing na bada idi koi ba aina admai thing nei ko le ha kan ai se ki re chera ka da khola ka janu pa khale ko ado chai de chai kidre if you are fully confident about it and chalo admai na supported mind tawra kre adu ga financial support e moi da mo hang ready aduna aina intern phang ko pesa da gi mu aina prosthetic sim tam mini ba admai tawra hawre hai tar adu huji ta kanjura ga dam fan ba matam du di amna mix of emotion and ki su ki ba kai su kai ba haidok pasu mu ka kamai haidok sige kai khan ba admai taw aduga rejoice hauji phau da jangsil la ibasida rejoice bu takpi tampi ra po oza guru kaya su soidana leiram gani haina thajai oza guru singshu kitang panbiram aina hawrpa matam na di taseng na YouTube kumba Instagram kumba da yenga hawale aduga seminar kumba macha yaure apa artist agoi gi sanbu muta tel kain lebo ko adu me am so elon mo oza na count tawjage maram di moi digi phang pa knowledge to na ainung sidam ka seasonal ga tawjara panga tane ba adu prosthetic ki oza khoi gi oza Sankar huziki entrepreneurship magi da amuk leire tanghai ma magi da completely fully ma on the credit sepirage aduga every project lak pa every film khuding ma agi di learning experience ngatani egna adudagi learn ta horaga mathang da aduda channelize taraga homework taraga aduda amuk mathang gi da best adi apaba mong da pukhat na bhonai ne ba aduna khud simaina pai bira ga tambira pa ai oza da sengna leidi legi de ko aduga huziki oza agi prosthetic ki do dum hatana tana aduga makeup ki huziki akhoi traditional makeup ki terms so hai tar adumaina moi da kun credit picture ge aduga moi gi support akhoi gi emotional support am to bira pai mana bi mayam akhoi family ade akhoi loina mak relatives mayam moi su loina mak credit am chawna lei ai gi si career sida aduga makhata na mung khangjaning ba se rejoice ki hauzik kari anoba karam ba thabak thauram sing paikhat pi ba lei bage haibidu su kitang haibiram okay handak chahi gi oni amna fresh oina harabada Miss Grand India National Pageant ne ko sigi winners na muka Miss Grand International da chatuni handak winner oiki ba Rachel Gupta hamagi batch se aina head makeup artist oiki aduga mujulora ga handak loigi da ngari Miss Universe India haiba sigi pageant se so aina head makeup artist oigre adu ani national pageant platform ta aina huzik lead taraga head makeup artist ne tawre aduga ngasagi aina haigi ba Greece ki film ama Mother's Milk ka wesi ki film se asima su loigre post production da leri adu hozik film ani muk su leri adu ai hozik mani por thokchara isi zo film ama project ama nambagi ni International Film Festival of India Goa haise moina sponsor to ba film ama nambagi tholak to ni isi zo du mayam ngai minner sam nungai ni khalle masishu mai pakpa oiraga mayamda yamna mai pakna puthokpa ngam oibiyo haina su ishora thongni jage aduga loisilakpada mu rejoice hauzik haugalakliba youth singsida rejoice ki oiba karigumba wakalon kharadang thambiram hauzik ki youth se ayambana yamna advance oire even technological ki field da boiro adagi di entrepreneur ki field da boiro yamna advance oire ko adu samjina hotna haning base lepaning de ignore kan da khoina abdi lam khra thora ba poser khra phang pa hai tare ko khidang khangzarurabani na akhoi ki sida matam ga manga le heli ba youth map se moi obada yamna khutum tasalaga hotna haning le lepaning de maram di when you work hard having nothing can stop you aduna mai pamjari ba field adu mai mana thousanding ba field to da sing amna thawai hakchang thadaraga kanna honaraga kosima phangda ba ya de have do adu ma tawraga my ambition da point to reach to bagi adu bog ya hansena mayam gi sida dum haizage yam nungai jai rejoice matung darakpada rejoice na changsiluba thabak thauram paikhat biruba khuding makta shu hena mai pak po oibiyo haina su thamjage aduga ngasi akhoi akaswani imphal gi mai kaida sumna lengbirak laga wari watai shana bagi tanja bibi bagi da makta shu hanna thagachari thank you so much ibu aham sida kaubiraga agi experience agi katang khangja haijaba share taw bagi platform bibi bagi da makta su akaswani imphal thagat pafungdok chari hauzik tabikre Saksemda Prosthetic makeup ki maru oiba amadi thoudang Singh haiba hiram asida hair and makeup artist Rejoice Singh unaduna wari shanajakibi Gouri Haobam ngasigi oinadi Naharolgi Akhannaba Thouram sandokchaba matang asida loishinjare Thouram tabiram liba pumna makpu amukka hanna